ꯆꯤꯜꯂꯤꯁꯦ ꯑꯩ ꯊꯨꯒꯥꯏꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯈꯨꯠꯄꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯈꯨꯠꯁꯦꯠꯇꯣ ꯍꯥꯏꯅ ꯈꯨꯠꯁꯤ ꯈꯤꯇꯪ ꯁꯦꯒꯥꯏꯔꯤꯕ ꯉꯔꯥꯡ ꯅꯍꯥꯟ ꯋꯥ ꯁꯨꯝ ꯄꯥꯏꯔꯨꯕꯒꯤ ꯋꯥ ꯁꯥꯟꯅꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯥꯏꯔꯤ ꯈꯨꯠ ꯍꯦꯛ ꯌꯩꯐꯝ ꯖꯒꯥꯗꯅꯦ ꯑꯗꯣ ꯁꯤ ꯊꯨꯒꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯁꯦ ꯂꯤꯛꯂꯤꯁꯦ ꯁꯤ ꯃꯅꯤꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯃꯥꯡ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯊꯨꯒꯥꯏꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕꯅ ꯑꯩꯅ ꯏꯁꯤꯡ ꯍꯥꯞꯄꯦꯀꯣ ꯏꯁꯤꯡ ꯍꯥꯞꯄ ꯊꯨꯒꯥꯏꯗꯣꯏꯅꯤ ꯈꯨꯠꯅ ꯇꯧꯔꯒ ꯌꯩꯔꯒ ꯊꯨꯒꯥꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯅ ꯂꯩ ꯎꯕ꯭ꯔꯣ ꯊꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯌꯩ ꯊꯨꯒꯥꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯗ ꯇꯥꯍꯟꯒꯦ ꯕꯛꯀꯦꯠꯁꯦ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯂꯩ ꯂꯤꯛꯂꯤꯁꯦ ꯀꯥꯏꯔ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯅꯕꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯗ ꯑꯩ ꯁꯤ ꯊꯨꯒꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯎꯕ꯭ꯔꯣ ꯐꯖꯅ ꯌꯥ ꯑꯁ ꯀꯥꯏ ꯉꯝꯗꯦꯍꯦ ꯌꯥꯝ ꯀꯜꯂꯤꯍꯦ ꯀꯟꯗꯤ ꯀꯜꯂꯦ ꯁꯤ ꯀꯟꯗꯤ ꯀꯜꯂꯤꯍꯦ ꯀꯥꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯔꯦꯀꯣ ꯂꯤꯛꯂꯤꯗꯨꯅꯤ ꯂꯤꯛꯂꯤꯗꯨꯅꯤꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯌꯥꯝ sida yeng sida sida namo sida tagibudo sida leire ko mana thara kai bani kana kai bani siju kai de tole amumuktang thabada kai bane ko da hojik se khut kana lebda kitang pangan thok thok tabdo towe kuna drakan de amumuk tha da pop pop chakhini si maningi ken ma jam phaja bane Soalnya sitang may lugtok to neba. Si ay na thaba hen man bagi si pulap kay neba. Si asyang mo sitang chung tuan to neba. Sitang chung tuan di pazaro dra. Si loy chapting na lay raga sitang nakila dia. Dumay na lay gadam neda. Ay na kitang thaba kitang kan na thagre. Doge. Ada kutsu ay si shok pa jida tuwa na tawi shok pa jida junu ay ka lay dito. Na thabam thado si na thado neba. Ada tak thai chain thai. Balang si na thada. Thot aw shok na thagam neba. Được thà rồi. Anh lấy đây. Đưa đi, em video lại lagi. Bye bye.